Space ki maramda exploration tawagi era asi 20th century gi tangkai chalako matam adudagi hoke adubu matam masida astronaut kyamuk sikrabagi haibasti kananasu kantaruba tawrude 20th April 1961 da Soviet ki astronaut Yuri Gagarin na ihan hanba mi yawa space ki flight atu paiki Vostok 1 hariba Soviet ki spacecraft asina Earth ki orbit ama mapung phana pairaga Russia da landing tawki Masigi spacecraft asina punna minute chamangni panchangna Earth ki akoibada paiki thogdok asina chahi ahungan khatna haukiba space race ki khongjel da hena mai haptuna mi pubuya ba astronaut ki programs ka mathak horai USSR dana Vostok ki hek mathangda Voskhod amadi Soyuz aduga US dana Mercury Gemini Apollo amadi space shuttle gi space program asina oiki Masigi result amoina sanglaba chahi humpugi khongsit asida astronaut chatruk henbana Earth ki orbit chalre adubu hangliba wahangde makoi mayam sing adugi marakta sikiba astronaut yaukidabra haiba asini hiram masiga marilena ba video ama Teledos Manipur na mayam gidamukta uduna lakchari video asida space da sikiba astronaut singi maramda nainagani channel asida nauna lakpiriba viewers singasu subscribe button da click amamam nambiduna channel asigo support tawbiyo amadi asigumlaba nungairaba video kya ama leptana yengbiyo amok video gi mic da panglase ihanan ba space da sikiba astronaut adude Vladimir Komarov ne space da THOKHIBA khudongthiba asi 23rd April 1967 da Soviet ki Soyuz 1 haiba spacecraft aduda thokibani tasengbadi Komarovna makoigi ship adubu masa yauraga atopa space Soyuz 2 ga ihan hanbo oina space ta dok tawkudabani mission asida Soyuz 2 spacecraft asigi astronaut anina Soyuz 1 spacecraft ta transfer tawkudabani adubu laibak thibadi plan adu success oikide amadi Vladimir Komarovna ihan hanbo oina space ta sikiba astronaut ama oiki Soyuz 1 spacecraft asina orbital launch tawkrabagi matungda spaceship adugi solar panel ama hangba yakide maram aduna ship aduna electricity gi awatpana maram oiraga mathau tawba yarkide Komarovna solar panel adubu hangnanaba spacecraft adubu ungduna paiki adubu kanaba phangkide masina maram oiraga spaceship adu yakiramde masiga loinana Soyuz 2 su cancel tawki anisuba asidi 30th June 1971 da Soyuz 11 da THOKHIBA thogdok aduni thogdok aduda Soviet ki matam adugi astronaut Vlad Volkov Georgy amadi Victor Pasev siki marabak thiraba Soyuz 11 spaceship aduna Salyut 1 orbital station da mai pakna dok toki adubu mission adugi taragamathoi suba numita station manungda maihou langpok ama toki maram aduna mafam adu thadokpa taki June ki tang kun gamapanda Soyuz 11 asina mai pakna Salyut 1 dagi andok chawtuna di orbiting chawba hawi matam ikan kanadana ship adugi astronaut singna pau phawna bangam kite spacecraft aduna hanna decide tawkiba area adudadi landing tawba ngamki adubu rescue team na check tawba matam dadi astronaut sing adu hanna siduna lenba tengnaki number ahum suba asdi Challenger spacecraft asida THOKHIBA thogdok asidi 1980s aduwaidagi space shuttle gi era ma haurai technology asina US pu space ki lamjelda mangjil thaba ngamki space shuttle haiba asidi amukhana sizinaba yaba rocket plane singni masina space ki hiramda yama chawa revolution ama purki adubu anawa technology ama nauna purpa matamda khudongthiba asoiba kaya amasu soidna tengne matau asumna technology asina space ki taibangda achobo disaster amasu oiki January ki tang kun gani pa 1986 ta Challenger shuttle asigi tararak suba flight test amada launch sek tawkhibaga second humdraga humdoi leiraga spacecraft atu kaiki ship aduda punna astronaut crew taret yauki spacecraft asimaktada ihanan ba teacher astronaut Krista Mekolaev su sibada yauki spacecraft asina kaikibagi maramdi rocket booster atuna separation tawba matamda main fuel tank from the kaiki masina maram oiraga spaceship adu kaiki number mari suba asidi 2003 gi February tang amada THOKHIBA Columbia space shuttle crash aduni shuttle Columbia asina numit taraga tarung ni chupna space ta pairaba matungda prithivida halaki
Landing tawgudaba supnaki minute taraga tarugrom watningida communication system da akaiba laki amadi crew singa paw phawnaba ngamkide. Midna uhoba eyewitness singna spacecraft aduna mai chaktuna machet takibadu video namnaki. Chawrakna laimaidagi kilometer humpu-humdoigi matakta spacecraft adu maina tumna chakki. Maduda tongba astronaut tarukmak loina siki. Thaudok asigi matung chahi kya space shuttle program asi lepki mamaida 2011 da program asida paisa yamna changba amadi astronaut singda yamna dangerous oiba atuda space shuttle program asi permanently closed toki. Number mga suba asidi Virgin Galactic ki spaceship 2 aircraft crash tokhiba atuni 2014 gi October gi tang 13 da astronaut amasu space ta thawai mangki. Astronaut adugi mamingdi Michael Ellsbury kawi. Mark as Virgin Galactic ki suborbital spaceship 2 gi pilot oiramki. Flight asigi yangkai mangarak suba test flight amada ship adude anomalies kya ama discover toki. Masina spacecraft adubu crash tokibagi maram oiki. Crash asi crew adugi asoibadagi tokibani haina report piri. Pilot aduna spacecraft adugi tail section adubu matam yaudringe amadi darkar leba speed adu pangjangaida hangdoki. Masina maram oiraga ship adu matak maka onki amadi machet tana kaiki. Video asina makha tarakpada astronaut singi oiba yama interesting oiba fact manga ka kangwinasi. Ahanba fact asidi astronaut amana International Space Station da chatnanaba Russian language hamna tami. Masigi maramdi Space Station da leiriba Russian maronda iba manual sing communication taunanaba amadi akoibida kari chukli kangnanabani. Number ani suba fact asidi astronaut singna space ta leiringai da microgravity na maram oiraga hanadagi 3% hena wangba heli. Astronaut aduna Prithivida halakpa matamda tha kharagi matungda normal oiba height ta lakane. Number ahum suba fact asdi Apollo 16 gi astronaut Charles Duke na mahaki nupi amati macha anigi bench ta phamba photo ama thale bakta tinamki. Mahakna photograph adugi maningda asumna su irami. Masi Prithivida gi astronaut Duke amati mahaki family gi photo ni haina. April 1972 dagi hauzik phawa hairiba photograph adu thale bakta leiri. Number mari suba fact asdi astronaut singna space ta exercise tawbasi yama tangai fadaba amani masina makoigi bone amadi muscle loss tawdagi kalli. Everest ta astronaut amana nomada pung ani phawa specially design tawba equipment singda exercise tawi. Number manga suba fact asdi astronaut singna space ta chatpada diaper setuna chali. Masibu maximum absorbency garment saina khamni. Makoigi mission sing adudi tamangamde matam kyam changani haiba amadi mapam ama hekta da bathroom oina sinnabasu yaba natte. Masiga loinana Delhi dos Manipur na mayamdagi kaina na bayata misri amadi video asibu like share amadi channel asibu support tawbujuna interesting oiraba video kya ama lepta yengbiu. Aduga kariguma somna pambiba topic leirabasu soidna comment section ta comment tawsinbiramu soidna video putoknaba honna chake.